ngasi numida waram phongkiba tungan tungan ba manipuri sifong sing amasung thokiba thawdo wathok sing dagi maroibe I paw sing khongasaraga manipur top channel gi maikeri gi myamna thamjagi ahan bada ngasi gi numida waram na phongba se phong manaba dagi maroibe I paw sing khongasarakanda myamna thamjagi Abdullah gi mamanaba sing mara laitrabadi thadopiyu lupsing yeripok sangam dabi makha lekai diki Korimayum Abdullah gi mihat kamari lainana police na fagat kraba Abdullah gi mamana ba ahumadu police na wang pang tawgud mara lairam drabadi makoi bo athupa matamna thadopiyo haina tungan tungan belup sing na mari laina basing gi pungning sing slakli hiramasi gi matang na ngasi yari pok tuli halda pangtokpa paw gi mi phamada BCPC Manipur gi chairman Alabas bahaina hai haukiba megi tang taraga trukta saksana bane haidunu thokibadagi thiba khangdana lairakliba yaripok sangam dabidagi Korimayum Abdullah apokpa Abdul Barik asi ngarang yamna tamthiba mihata Imphal Torel da asiba haksang oina phangkre mi siga mari lainana police department na langla langjin khangna bane haiduna Abdullah gi mamana ba ahum phajinduna thambi khiba si mara laitrabadi condition amata yauduna thadopina ba department na khanganjari makhatana hai misi sigi matang na siena ba punamak miyam khang sarapiyu Korimayum Abdullah misi sigi matang na sim ki ba GAC sina sangsilak pa khongjang kudimak morally physically support awani loinana miyara sigi achumba wayel puthuna bo hona bada lamdam sigi minister en berena akan mamiyeng sangpiyu haibu wafamsu alwas baina thangki ngasigi pawgi mi phamadu MMWO ningthaunai branch ki general secretary Ikram MK IYDO Ningthaunai gi General Secretary KS Mustakin AMMMSO Yaripok Branch ki President MK Samir Khan Atuko Yaripok ki General Secretary Rashid Ahmed amasum Tamwa Yaripok ki General Secretary Ibomsa Tido Tulihal Idigaha gi SPR Secretary MK Samin Khan amadi CPC Ningthaunai gi General Secretary MD Azmir Saruyaki hainasu pawsna makhatana palakli amaromdana Abdullah gi miyat yaningde miyat pasing sibigi sarak piyu sigo Manipur yamna nuwaitaba thawdo amada yaripok sangamdabi mathakgi MD Abdullah sai kungu humdu apok MD Abdul Barik asi thasi gi tang taraga turusida mahakna Hanna Louramba Nupi lilong songtham gi manakta koiba mamana ba ohumga loinana sakhiba matamda mahakpu imung manunggi miyoisingna loktu naraga phahauki amadi mamana basingna nanthoktu na selaki adugi matung lilong PS ta wakatlami adubu ngasi phawba langla langjin amata piba ngamdana laklaga ngasina thawai yaudraba sibak sangoina arong nomaithong area da turel digi masada asokpa saifam dakpham kya ga loinana masada petrol haijilaga mai thabagi mongda yamna sathini miyarthi na hatok piraga turel langthabiramduna miyamna thengnarakhi miyara sigi matang sinaba mi ahum mamingna sana majibul amadi mahak Hanna Louramba Nupi asi lilong PS ta sangjarakle hai adubu lilong police na interek laibiram labadi kan mangamlagani masana yana Chatpani haina sangjarakli bi mihat pasing asibu pali belenga asina sibigi sarak PBU haina organization asina appeal torakli amadi miyara sigi matang yaning da phungdok tuna sem ki be GAC na laurakpa warep singna organization asina amata oina sagotkani haina print media ki khutang organization asigi president Yasir Korina thadurakwa sirol asina su khangalakli Makasa tharak poina kanglai pakki maira news ta phongba maroiba paw khra namo Sirui Lili Festival pangthoknaba semga sakaliba sing Works Minister Gobidas na koina satuni kingsingkre Manipur lenga ki Tourism Department na sinduna tha sigi kunga manga digi hauraga numit mari ni sumna urkul pangthokadoriba Sirui Lili Festival 2022 gi haujik semga sagaliba mafam sing Works Minister Gobidas na koina satuni kingsingkre Khongsar adura PWD gi Commissioner T Ranjit Chief Engineer KS Tiamba amadi District Administration gi makok thongbu official kya su saruyaki pangthokadoriba festival asigi mapungwaiba thoram sing pangthokpa moiriba urkhul gi Wakshi ground TNL ground amadi Sirui Foothills ground gi mafam sing yengsinbada natana Sirui taba lambi paringda semgatliba thabak sing su yengsinki Minister Gobidas ki maikedi gi semga sagaliba thabak sing adu mai pakna athuba matam gi manungda loisinduna festival mapung fana pangthokpa ngamna ba paktat pikhibaga loinana mathau tawa polam sing khangalakna ba sohaki mafam adugi organizing committee gi maikedi gi su minister bo harau tam okhibaga loinana award apa kaya lairiba sing minister gi mafam na tamki
Panba yabadi Shirui Liri Festival asi COVID laisatna maram oiraga sahi anirom pangthoktuna lakhibani hainasu pausna makatana palakli atopa pawmadana CPP-KT amadi KSO ga wari sanabadigi thangjing singda thamlamba athingba lathokre ngasi DGP Manipur gi Chamber Committee of Protection and Preservation of Historical Right of Kaubru and Thangjing Hill Range CPP-KT gi mihut sing amadi koki Students Organization KSO henglep ki mihut singa wari sanakhibaga loinana thangjing singda kabagi thamlamba athingba madi henglep koki singna tamda kumlakpada thamkiba athingba sing handoknakre pangthokiba mifam aduna CPP-KT amadi KSO henglep bloki mihut singna saruyakhi khana nainabaduda maike anigi lusingba singi marakta wakhal taminaduna thangjing singda kaba thingba thamba amadi henglep koki singna tambakta kumlakpa athingba thambadu handoknabaga loinana maike animangna issue sigi matangna social and print electronic media da makhatana mari lainadaba men sing pidana busuyana khre hari ngasigi mifam aduna thangjing singi issue sigi matangna khanakhibaga loinana nakalani gi marakta lainarakhiba misunderstanding pumba singdoknaki loinana thangjing singi matangna nakalani na handak thoknakiba press release punama withdraw tawba hainasu yanaki hari Manipur gi tangdu laitaba phibam sena thamnabagi hairiba hiramasigi matangna social media amadi atai platform singda mathau tadaba comment sing pibiganu hainasu ngasigi mifam duda saruk yakhiba nakal animaki lusingba singna Manipur miyamda appeal amasu tawki ngasigi mifam adura KSO henglep block ki president zone hokif KSO Sisipur gi president NJ Hauni amasung KSO headquarter gi LH Zamkhomang Khongsai amadi CPP-KT gi mekedi gi masigi convener sapamsa zadumani ko convener konsam Helendro amadi secretary Y Syam Khuman Singmana saruyaki panmayabadi thangjing singi matana koki Students Organization henglepna thangjing singda tabaki miyoi sing karakpa athingba pibidu haukiba me kun phawbagi manungda handoktrabadi me kun ga mathugi ayupung maridagi henglep koki sing tampakta kumlakpa athingba thamle haina Committee of Protection and Preservation of Historical Rights of Kaubru and Thangjing Hills Range CPP-KT gi secretary Syam Khuman press tholakpa sirolamagi matungina khangan khibaga loinana Kanglup anigi marakta ungkhatnaba tholakpa yabigi akiba ma lairurabani hainasu pausna makatana phongdorakli Makasa tharakpo ina topa pawamana National Highway 102 pakthokpagi matangda patadar singna lengagi pukning singsinbinaba haijarakli Hauji National Highway 102 lambi paringda lilongdagi Wangjing Phawb lambi pakthokpagi thabak suriba sida lambi manakta lariba imung amadi kaithel singda ising thumjinbadagi sahi nauriba angang singi haksel sauna soknaba maramoire hiramasiga mari lainana authority singna athubada miyeng sangbiyu haina kuntraga mari lamding village affected patadar committee gi mekedi gi lengagi puning singsilakli committee sigi secretary L Sonamani na press ta tholakpa sirol asina hairibadi kumja English aniga kunga matugi April taragani thuida DC Thawal na thokpa notice number 27/27 by LA DC TBL 2025 asida tongan ek singi makhar lamamadi lambi pakthokpagi lam lauksingani haina pauksi singi kuthangna khangalaki hairiba notice ado Ministry of Road Transport and Highways notification number SO 1946 close April 8 2021 amasum extraordinary gazette number 1385 April nipan English aniga kunga mathoi amadi subsection clause 1 section 3A National Highways Act 1956 Clause 48 of 1956 ki makada lamsing laukshin mani haina spali sirol asina hai 34 lamding village affected patadar sing notice adu kupna khanraba matungina lam laukshin mani hairabadi yare haiduna matamadura patadar amatana yekhidi hairiba track asida yauriba section sing adugi matungina DC Thawal na section 3A digi process horakpa aduna 3G yaukre madugi matungina 2021 October 18 da DC Thawal gi conference hall yenariba lam soknabasing amasum lamgi mamal laptopagi matana DC Thawal masayona kumna khanaki hairi serol asin hai dispute area survey tawbada SDO Thawal DC Khongjo mamadi staff sing NSIDCL gi miyoi sing su yauki Revenue Department lamgi mapu oirabasu NSIDCL na numit adudi lam on badu hatu luisilaga patadar singi khuyek laudana adum sakre survey do oikiba phiba madu DC gi thakta yohon biramgani haina patadar singna sena thajaba ngasi su lai hairi
Serol asin hai makhatana lamgi mama laptop pi yoinadi sub register office tagi sai ohum haibidi 2018 2019 amasum 2020 gi record yumpa moiraga lepkadabani kumza 2020 gi registration thingmana 2018 amasum 2019 khakta ngaire mapung fadre sai ani asida phangliba sichu lamgi mana mamaloidre laingakta floor price leblaga laingakta amuk thawa takhi laingakta gi pakhum laklaga patadar singbu di sina korlaga process lushingani haiduna patadar singna hauzik di sigi notice ngaiduna lairibani hairi hena paushna palakli atop pawmana makaram alibu headmaster oina thamlabadi jiribam gi miyamni school thingjina na bore dokre jiribam district ki Rositpur upper primary school gi headmaster MD makaram alibu school sigi headmaster oina thambiranu kariguma maku makhatana school sigi headmaster oina thamlabadi school sigi committee gi miyoi sing guardian sing amadi club na school si thingjelagani haina Rositpur upper primary school committee na pawmi singa unaba mana phongdokre jiribam gi Rositpur da leiba Rositpur upper primary school mamangda club ki miyoi sing guardian sing amadi school sigi committee gi miyoi sing yauna pangtokiba pawgi mipum amadi school committee gi member MD Narzir Ahman hai Rositpur upper primary school gi headmaster Oza Makaram Ali asi matam khragi mamangda mahiroi singdagi scholarship pigani haiduna paisa khonggatkiba amadi angang singi seng narona mahalamaga mari leinana case kyada sienaba miyoini masidana tana school asi semjinana balengana senpham kya kaitharlabas school asi sembidre hiramsigi matana guardian singna jiribam zonal education office to wokatba haukiba me taraga mathoida ZEO na order mathokuna school asidagi transfer tawkrapusu ikui kuidana me taraga nipanda Manipur education director order mathokuna school asida amuk transfer lakle hairi mana makhata na permission phongdokibadi AMD Makaram aliasi Rositpur upper primary school la thambiranu kariguma maku makhata na school asida thamba tarabadi school asigi committee guardian singamadi club yauna school asi thingjilagani haina su phongdoki haina pausna palakli makhasa tharakpoina Pauning khon phong ba maruiba paw khram mem na thamjagi nupi mahairoi singna science ki field mangzil thana saruk yaduna anaw ba research toba tangai phade Department of Physics amadi Internal Quality Assurance Sales IQACG P Women's College Danamanjuri University Manipur na puna kusamnaduna GP Women's College ki Central Hall no migoeba extensive lecture program pangthokre Impact of Women Scientists haiba topic ta pangthokiba lecture program dura Danamanjuri University ki Vice Chancellor Professor N Rajmohan GP Women's College ki Principal Dr. RK Tampasana Professor N Nimai Controller of Examination MU Amadi Professor Ranendra Life Science MU na mitunglen sing oina saruyaki Professor A Surjalal Department of Astrophysics University of Maryland USA na marik subu wapun tamki mauna haikibeda science and technology na kumang yauna sangchilaba matam sida nupi scientist su asungu thaudang lohaningmi gi apamba phongdoki tharonga mari leinana GP Women's College ki principal Dr. RK Tampasana na haikibeda matam sigi yawol tung inna nupi mahirui singna science ki tungan field mangzil thana saruk yabaga loinana anawana research work ta saruk yabagi tangai phadaba laidi Oza sing su mahiroi sing bu puning thogat paga loinana awang bataki mai masingda hena saruk yana ba thona hapi gadabani hainasu paus na phongduraki amaromdana ima lairembi harauruna bigidam Manipur gi team Tripura gi damak lam thakre Tripura gi Dharmanagar satliba metha sigi kunga manga dagi kunga tret phawba numit humni subna ima lairembi lai haraubigi thoram pangthokluna bigi damak laining thau sanamai temple board ki miyoi mapana saba kangbu mangasi ayuk angan batalam thakre Dharmanagar gi Rameswar lamdamda ngasigi sorana sei sanigi mamangdagi leblurabi ima lairembi haraubigi thoram na homnuna pangthoknaba sem sarakpa si haying khongbal ufong yumpham imphal leiba laining thau sanamai temple board na sinduna ima panthoi bi harauba thaugallo Dharmanagar Rameswar khusamnana sem saba thoramni haina laining thau sanamai temple board ki meke digi thokpa sirol amana phongdurakli sirol aduna makhata na hai temple board asigi lusing purel ngamthang Vidyapati Senjam Elias Wakalam Jingbana Lamthabigi Lusing Bikibada Board Asigi member Kaisam Ibom Sama Sum Amaibi Pena Taburoi na Singba Saruyaki Miyoi Mapan Saba Kangbu du Saruyaki Singa du di Ahan Bada Atopom Singlemba Board member Salamani Maiba Sanglakpa
ahumsubda Korimayum Maiba Marisubda Nauroibam Sanazauba Pena Mangasubda Wahengbam Amu Pungamadi Maiba Oina Taruk Subada Ashem Saubiton Tare Subada Sonjonbam Indira Nipan Subada Arambam Ibesa Amadi Mapan Mutum Laimani Haidi Hanasu Paus na Fundurakli Atopa Paumana Kalamba Saji Nakratu Bipata Thadokre Kunja Singapuna Unaduna Wakal Tamina Kresohadi Nambol Kendra Manung Sana Laiba Isok Maning Singyada Isong Namara Moiraga Kulak Singhalak Laikai Degi Huidrom Ajitsai Nifugunit Apokpa Saubina Karsa Hana Kangava Saji Makalama Ngarang Paduna Kalambadegi DFO Bisnupurgi Staff Sing Green Universal Foundation India ki Private Doctor Huidrom Romanamadi Isok Apun Baklapna Lokolaga Magi Hanagi Lepam Isok Maning Laimazaudu Leba Nakratubi Pata Thadokraba Matungda Karsa Mapi Duga Lakmina Kiba Karsa Masa Amamadi Atopa Karsa Mapi Amaga Singpu Sing Asauba the Singkat Kiduna Saidang Pamlogduna Lady Bamaramna Harpa Yaroi Madu Halagadi Logi Matungina Sera Pangani Haina DFO Bisnupur Dr. Rebecca Swebam Sanuna Isok Tirapokpi Kabui Kulgi Kunbu Kamai Manisa Amadi Kulgi Nahasing Unaduna Ngarang Section Wari Saduna Wakal Nakre R.O. Bisnupur Sukham Ratan Kumar Green Universals Foundation India Manipuri Thaumi Danasandra Huidrom SDI Ishoki Advisor R.K. Muhen President Haisni Ken Yaun Atay Marue Thaumi Singamadi Isok Apun Club ki Thaumi Sing Su Wakal Taminaduna Horamadura Saruk Yaki Hainasu Paus na Makatana Fundurakli Makasa Tarak Poina ngasi state si goriba COVID-19 update mayamna thamjaramge ngasi gi state si goriba positivity rate si 0.0% habidi ngasi su state asida COVID-19 na positive oikibigi report amata lakti loina na COVID na miyo amata laikidabagi su claim lakti aduga apun boina ngasi COVID test tokiba miyo masing di samaga kunni hainisu status update on COVID-19 na su report tawri Loisilak po na kangla pau na fong kiba marui ba pau kramo mayam na thamjage UCM gi naung na sagada ba sanglen urek yum tamkre sanglen na si thawai na ponta pi khraba thawbasing aduda kathokadi Jaichandra United Committee Manipur UCM gi President Jaichandra Konthaujam haikre UCM na ngasi su Manipur miyam gi damak lep to na laidi Makata na su lep higani Manipur gi ngamkhai ngakho gi matang dadi karigumba hiram amatada compromise tawroi wafam asing asi lamphel da laiba UCM gi office da nauna sagadaba sanglen ama urek yum tambagi thoramda mahakna phongdokibani mahakna makata na haki ngamkhai ngakna bo hona bada thawaina pontha pikraba thawbasing adubu matam pumbada miyamna ningsingduna lehona bagidama sagadoriba sanglen asi athawbasing aduda kathoklaga sanglen kathoklaba sanglen ogini adubu sanglen asi sabada miyamgi mateng yauduna upai sulai leti Miyamgi mateng na UCM gi office amadi miyamgi oiba sanglen si sagadabani aduna miyamdagi mateng nijari miyamna pirakpa wakhalon paisa pot oina tawbirapu khudimak tasengna miyamna khanganjagani sanglen asida atai atopa state su oina khundakhraba miyoisingna lakpada lainabagi damak mapam hapkani matam gi oiba issue sing khananabagi damak mapam hapkani loinana library amasu hapkani tasengna Sanglen asi sanaba miyamna propose tawriba blueprint asi matam asigi lehawga sanaba mongda sanaba gidama akang haising tanakigani miyamgi mateng yaudrabadi sanglen asi saba ngamroi miyamna mateng pangbibigi tangai phadaba lei sanglen asi sanaba honariba sida selamadi pangal gi mateng pangbiyu amasung pangbiraglibising adugi mingamadi lepham UCM gi office ta yeklaga thamgani haki ngasigi orek uyum tamagi thoram madu UCM gi vice president YK Diren General Secretary NG Dev, Secretary Finance Nongaitem Jiban, Secretary Organization Santa Nak Pamna Singba Kayasu, Saruk Yakhen Su Pausi Makata na Palakli. Lucilapo na tenda pong ko tanga miyam na thamjaramge. Mag thangmang hockey fana bohona bigi mayok miyam na pulista Thomjin Kre have a pawmasu Fongli. International Human Rights Association Manipur State ki President Mark Thamam Hokipu Susampur Police na fana na ba samon tawrakiba adubu yaning da ba phongdoktuna ngasi miyam na Susampur Police ta thomjinkhre social media da Mark Thamam Hokipna post ama thagalubagi damak Federation of Home amadi KKL na wokat chirol ama pirakibadegi Sisipur Police na mapu fana na ba samon tokibani Susampur Police ta thomjilakiba miyam adubu police na tankhai na buhona bada police na tear gas shell kyasu kapki hadi loinana Susampur Police ta thomjinduna attack torakiba miyoi manga police na lokhatkre haidi hanasu se phongus na makata na su palakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯀꯥꯏꯅꯔꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ